Hi guys, mayam ngasize yam nungai ba numit ni ngasize tamo ibani gi anniversary taayebako ado photo shoot chu khara tawgre aduga hojuse khoi cake kakse na ne tawnari bako ado mayam ado mathang hapjarake mayam wish pibiramo phaba oinaba Abungo Jose anniversary gi cake ka amdagi marshal puthoga lebyo masi suche oin pamjare se selani cake sida leire cake horen naktang leraga hang age ko hello mi bungo nangbo thang nu ya ro e ha ba sida ko le bani da Nama ba? Sangalo. Ngai kho bo hoi ma cho hui ngai ki je. Tai jo. Kenda imba. Kenda na thai jo. Ai si ha lo thoro kese. Jangan meminta ini. Khoi happy anniversary cake ka thok ke. Yam nong ka kanu ko. Sai được tăng tha ra ngoài. Này nè. Sao thì ba. Lâu thok pa hau rồi gì thế. Mà lao. Hai cái cho anh san pa block tàu rồi nêu gì. Hai mẹ em tàu là nêu abungo ga san pa cái chế này nắm hàng này nông. Hai mẹ em có gì cho mày? Em thật gì nè. Wow, ai wow hai bên kuba khui jong om sia. Happy birthday. Happy birthday Nati. Happy birthday Nati. Kuba khui jong wow hai ka. Jangan lupa nih nai deh. Ngaku. Ngai bu ngam dre ngang ma sam thong ji. Tau ji jong. Ini Kia kuba je ji jong ne. Ngaku pose je later. Ngaku. Salo si. Ako. Salo. kan kalau tuh jadi bayar. Belum ni ni. Tinggi ni aja. Con view xem nó to. Các khăn tới tôi. Dạ đi. Mày. Khu ba khu đi không? Cái nhân ta sẽ làm không? Esse kuba khu jong thôi. Isa. Kailan mo sila ano bawa ka mo? Kamu. Jangan soalkan jawab suni. Sige cái nó sẽ không cho hai việc rồi, nó là kiểu nó không cho mình ra tận nào. Happy anniversary. Thank you. Lo. Son de paro lo, chân son paro lo. Sudah payro lo. Oh. Tengok saya lumayan. Ya. Paisa lo. Kau sih. Happy anniversary. Happy anniversary. Thank you. 2025. Sama-sama một lagi sih. Spoon nó pura di. Spoon nó pura cái tàu về. Chắc còn Lo ko ba ya? Kama to ni kama to. Kam driye. Kam je. Jaga. Kakaro jenga. Aquarium. Akhai hum na kam kare. Ya. No. Se. Lấy về giặt thuốc lên lên đi. Se. Lấy nó tụng kia thì sao se. Kia. Ngâm đi. Đang vô Mẹ sao nó mà. bỏ. Se, lo se. Lấy lọ. Lo se. Bentar. Hao à? Cái này để nó còn dính vô cái này. Hoàng dính kia phải lẩu bông được. Ai giờ lấy cái bên này. Ai giờ nói lấy cái bên này.
ꯀꯣꯁꯦ ꯑꯩꯅ ꯏꯟꯒꯦ ꯍꯥꯟꯅ ꯑꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯍꯥꯟꯅ ꯏꯜꯂꯣ ꯁꯦ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ 2025. ꯗꯦꯠ 16 ꯊꯦꯡꯛ ꯌꯨ 시시가 어이나 또 Regardless power authority fazani. Mai dari India. 자 아무가 있는 게 세. 이만한 인기라 ꯑꯩ ꯐꯣꯇꯣꯒ ꯌꯥꯎꯕꯤꯔꯛꯑꯅꯨ ꯇꯧꯔꯤ ꯅꯨꯄꯤꯔꯥꯛ ꯅꯥꯟꯖꯔꯦ 라오해 메모리 왜냐면 좀 딸이 양을 봐. 딸이 ጸ점니너 까박까 나이래. 떼선거는거 그만 양 속번 아들가 그냥 강자. 사이 자산하다비다 혹시 자고 미친데 진짜. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯇꯣꯔꯦ ꯀ꯭ꯋꯥ ꯆꯥꯕ 네. ꯅꯪꯁꯨ ꯌꯥꯎꯅꯤꯡꯉꯤꯔꯕ ꯏꯃꯥꯏ ꯃꯈꯥꯏ ꯇꯧꯔꯤꯖꯣ ꯑꯩꯗꯤ ꯍꯜꯂꯨ ꯇꯧꯏ ꯃꯥꯗꯤ ꯎꯗ꯭ꯔꯦ ꯃꯃꯟꯗꯅ ꯁꯤꯂꯥꯎ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯀ꯭ꯋꯥ ꯆꯥꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯀ꯭ꯋꯥ ꯆꯥꯔꯨꯒꯦ ꯀ꯭ꯋꯥ ꯁꯗꯥꯎ ꯑꯃꯇꯪ ꯁꯨꯛ ꯆꯥꯎꯅ ꯎꯝꯓꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯂꯤꯈꯠꯅ ꯇꯧꯒꯦ ꯊꯥꯃꯣꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯀꯥ ꯗꯤꯖꯥꯡꯒ ꯈꯣꯏꯕꯣꯛꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯣꯏꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯀꯣꯐꯤ ꯀꯜꯆꯔ ꯗꯤ ꯋꯥꯡ ꯊꯥꯏꯁꯤꯗꯤ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯌꯥꯝ ꯂꯥꯞꯅ ꯀꯥꯁꯥꯡꯒꯣꯒꯤꯗꯅꯤꯗ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯏꯁꯦ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯌꯧꯔꯦ ꯀꯣꯐꯤ ꯊꯛꯈꯤꯒꯦ ꯀꯔꯣꯝꯗ ꯁꯤꯗ ꯑꯣꯏꯅ ꯐꯝꯃ ꯊꯥꯖꯁꯦ ꯀꯣꯐꯤ ꯊꯛꯐꯝ ꯌꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯊꯣꯡ ꯂꯣꯟꯁꯤꯟꯕꯩ ꯀꯞꯄꯤꯖꯣꯡꯁꯤꯗ ꯑꯃ ꯑꯩꯈꯣꯏ ꯀꯣꯐꯤ ꯑꯍꯥꯎꯕ ꯑꯃꯃꯝꯇꯪ ꯊꯛꯇꯣꯛꯈꯤꯒꯦ ꯑꯩꯈꯣই ꯃꯥꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦ ꯀꯣꯐꯤ ꯑꯍꯥꯎꯕ ꯑꯅꯤ ꯑꯍꯨꯝꯗꯪ ꯊꯛꯇꯣꯛꯀꯦ ꯑꯗꯨꯒ ꯃꯦꯒꯤ ꯃꯣꯔꯣꯛ ꯁꯥꯕ ꯑꯝꯇꯒ ꯍꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦ ꯃꯦꯒꯤ ꯑꯍꯥꯎꯕ ꯑꯃꯒ ꯆꯥꯊꯣꯛꯑꯒ ꯌꯨꯝꯗ ꯆꯪꯉꯒꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯊꯣꯡꯊꯔꯨꯔꯒꯦ ꯀꯣꯐꯤ ꯑꯁ ꯃꯄꯥ ꯂꯥꯛꯄꯗ ꯍꯔꯥꯎꯔꯤꯁꯤꯗꯤ ꯃꯄꯥꯅ ꯀꯣꯐꯤ ꯄꯨꯁꯜꯂ ꯆꯪꯉꯛꯄꯗ ꯍꯔꯥꯎꯕꯗ ꯉꯛꯏꯁꯤꯗꯤ ꯊꯣꯡꯒ ꯅꯥꯜꯂꯤꯁꯤꯗꯤ ꯂꯥꯛꯑꯣ ꯊꯤꯡꯖꯜꯂꯝꯃꯨꯀꯣ ꯆꯦꯟꯈꯤꯗꯣꯏꯅꯦ ꯑꯗꯨ ꯉꯥꯡꯗꯣ ꯁꯥꯏꯌꯦ ꯐꯦꯟ ꯊꯥꯗꯕꯩꯅꯦ ꯊꯥꯔꯝꯗ꯭ꯔꯦꯕ ꯃꯥ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯖꯩꯌꯦ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯔꯦ ꯅꯪ ꯉꯥꯡꯕꯩ ꯊꯥꯎꯔꯦ ꯋꯥꯋꯥꯏ ꯄꯦꯜꯂꯦ ꯍꯥꯏꯅꯦꯕ ꯍꯥꯎꯋꯦ ꯀꯣꯐꯤꯁꯦ ꯐꯖꯅ ꯈꯥꯔꯒ ꯐꯖꯅ ꯍꯥꯎꯋꯤ ꯃꯦꯒꯤ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯃꯦꯒꯤ ꯇꯥꯏꯝ ꯃꯦꯒꯤꯁꯤ ꯂꯩꯔꯦ ꯁꯤ ꯉꯥꯡꯁꯦ ꯄꯣꯛꯇꯣꯏꯅꯤꯀꯣ ꯁꯦ ꯄꯣꯏꯇꯨ ꯃꯦꯒꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯕ꯭ꯔꯥ ꯃꯦꯒꯤ ꯈꯨꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ ꯃꯩ ꯇꯥꯔꯦ ꯃꯦꯒꯤ ꯈꯨꯍꯥꯎꯁꯦ ꯑꯁꯤꯁꯦ ꯑꯉꯥꯡ ꯁꯤ ꯇꯥꯔꯦꯁꯦ ꯍꯥꯎꯋꯦ ꯀ꯭ꯋꯥꯒꯤ ꯁꯤꯟꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯣꯉꯥꯟ ꯁꯤ ꯃꯤꯛꯁꯇꯨꯔꯥ ꯇꯤꯟꯁꯣ ꯁꯨꯅꯨ ꯌꯥꯝꯗꯕꯤ ꯑꯗꯨꯅ ꯌꯥꯝꯕ ꯑꯌꯥꯝꯕꯗ ꯑꯅꯤ ꯍꯥꯏꯕꯅꯤꯀꯣ ꯌꯥꯝꯕꯅꯤ ꯍꯥꯏꯔꯣ ꯌꯥꯝꯗꯕ ꯑꯃ ꯁꯨꯅꯨ ꯑꯌꯥꯝꯕꯩꯗꯣ ꯇꯤꯟꯁꯣ ꯈꯔ ꯌꯥꯝꯃꯣꯕ ꯁꯤ ꯑꯃꯕꯨꯗꯤ ꯌꯥꯔꯦ ꯍꯥ ꯀꯥꯅ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯅꯦꯅ ꯑꯣꯐꯔ ꯇꯧꯊꯣꯔꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯥꯖꯥꯡꯒꯣꯅ ꯇꯧꯊꯣꯔꯛꯑꯦ ꯑꯣꯐꯔ ꯄꯨꯡ 9 ꯃꯇꯨꯡꯒꯤ ꯁꯤꯟꯅꯤ ꯄꯨꯡ
8:30 ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯍꯜꯂꯒꯦ ꯏꯟꯖꯥꯡ ꯊꯣꯡꯉꯨꯈꯤꯒꯦ ꯂꯩꯔꯦ ꯕꯥꯞ ꯊꯣꯡꯊꯔꯛꯑꯒꯦ ꯁꯤꯗ ꯊꯣꯡꯊꯔꯛꯑꯒꯦ ꯑꯣꯏꯅ ꯕꯔꯅꯔꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦꯕꯀꯣ ꯀꯨꯏꯔꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯉꯕꯅꯤꯅ ꯐꯖꯔꯤꯅꯤ ꯌꯦꯟ ꯀꯤꯂꯣ 2ꯅꯤ ꯌꯥꯝꯗꯦ ꯈꯤꯇꯪ ꯅꯪꯂꯞ ꯇꯧꯅ ꯃꯍꯤ ꯉꯧꯕꯅꯤ ꯑꯃꯐꯥꯎ ꯍꯥꯞꯄꯣꯏ ꯉꯧꯗꯣꯏꯅꯦ ꯄꯨꯖꯥꯔꯤ ꯁꯤ ꯂꯩꯔꯦ ꯃꯦꯗꯥꯝꯁꯦ ꯑꯩ ꯉꯧꯔ ꯆꯥꯕꯅ ꯄꯥꯝꯃꯦꯕ ꯁꯤꯗꯤ ꯐꯖꯔꯦ ꯃꯦꯗꯥꯝ ꯄꯨꯖꯥꯔꯤ ꯐꯖꯕꯁꯦ ꯆꯥꯛꯁꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯝ ꯄꯤꯛꯂꯕ ꯈꯔ ꯑꯗꯨꯝ ꯇꯧꯔꯦꯕ ꯌꯥꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯂꯨ ꯍꯧꯖꯤꯛꯇ ꯍꯥꯞꯆꯜꯂꯤꯁꯦ ꯉꯧꯕꯗ ꯑꯗꯨꯝ ꯃꯨꯟꯕꯗ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠ ꯆꯪꯍꯟꯕꯤꯔ ꯅꯪ ꯍꯥꯏꯗꯣ ꯅꯪꯅ ꯑꯗꯨꯗꯤ ꯃꯤꯒꯤꯅꯤꯗ ꯇꯧꯔꯒ ꯇꯧꯔꯒ ꯉꯧꯊꯔꯛꯀꯦꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯂꯔꯁꯤꯒꯤ ꯁꯤꯟ ꯌꯧꯁꯜꯂꯛꯑꯦ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯍꯥꯞꯆꯜꯂꯦ ꯉꯧꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯁꯥꯒꯤ ꯊꯣꯛꯆꯕ ꯃꯍꯤꯗꯨꯅꯤꯀꯣ ꯁꯤꯁꯦ ꯀꯪꯕꯒ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯃꯔꯣꯏ ꯃꯄꯥꯟ ꯊꯥꯛꯆꯜꯂꯒ ꯁꯤꯅ ꯄꯨꯔꯥ ꯂꯦꯟꯗꯤꯡ ꯁꯥꯏꯠꯅꯦ ꯍꯥꯡꯉꯒꯦ ꯁꯥꯏꯌꯦ ꯁꯤꯗꯤ ꯍꯥꯡꯉꯒꯦ ꯁꯤ ꯑꯁ ꯅꯩꯔꯦ ꯃꯅꯤꯟꯁꯦ ꯃꯆꯨꯁꯤꯗꯤꯕꯨ ꯐꯖꯔꯦ ꯃꯍꯤ ꯍꯥꯞꯇꯦꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯍꯤ ꯍꯥꯞꯇꯕꯤꯗ ꯄꯦꯗ꯭ꯔꯦꯛ ꯑꯅ ꯀꯪꯅ ꯉꯧꯈ꯭ꯔꯦ ꯑꯩꯒꯤ ꯍꯤꯗꯥꯛ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯆꯦ ꯆꯥꯡꯗꯨꯅꯦ ꯂꯩ ꯇꯥꯃꯣꯒꯤ ꯂꯩ ꯆꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛꯁꯦ ꯑꯝꯇꯪ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯌꯥꯝ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯇꯨꯡ ꯀꯣꯏꯅ ꯐꯖꯕ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯕ ꯄꯤꯅꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯋꯤꯁꯇꯨ ꯄꯤꯕꯤꯔꯝꯃꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯃꯌꯥꯝꯒꯤ ꯄꯤꯅꯤꯡꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ